District Horticulture Office Bishnupur da sinduna Bishnupur District ki lawmi singda ningtham maru marang yenthokpagi thoram ama Horticulture Office da ngasi pangthokhrei. Mission for Integrated Development of Horticulture ki makhada farmer chatreta American pea tilhau maru yauna atai mana masing sing githana ba maru marang sing yenthokhrei. Tungda District Horticulture Officer Bishnupur A Susilana mamangda pangthokhiba maru marang yenthokpagi thoram singa yengnarubada ngasigi thoram asidana hena lawmi singna saruk yabagi chang yamna wangi. Blockade tawba matamda awaba kya mayoknariba asi lamdam asida pothok marang kaina puthokpa ngamlabadi awaba sing asi khara makhai safagani haina phongdokhe. Lawmi singna thariba mahai marong sing adugi photo sing thagalakna bahai khibuka lonena hojik thokliba irang asi khara makhai nemlabadina lawmi singna thabak kan sudana senmilon gi fibam khara fagatna bahotna si haina appeal tawkhe. Nagamapanda, koi sabji dukan da, koi hep na matamda, koi kopi waju, brokoli waju, nol waju, ang papamna koi resi wangkali. Adu kali kino aina kunja bada koi farmer isin nausina, ay koi butol photo siya, koi na sa ko na tabu dindeba. Adu na sa pati aina kunja bada, koi na busuji, koi na vegetable mana thai, ba isin nausina, koi na hajaba, koi na putsa yu pose, koi idam da masida, koi na hajaba ngambagi sa da putobadi. Akoi economy blockade taroga ju akoi yamna akoi ka bada hadi wai dari nuai daba ane am blockade tawse sanu akoi kai shu tinga de akoi sam na ba laina na hai ko akoi shuma na tawi